ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯃꯦꯡꯒꯣꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯝꯖꯒꯦ ꯍꯥꯏꯗꯤ ꯍꯩꯅꯧꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯔꯤꯀ꯭ꯋꯦꯁꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯁꯥꯔꯛꯄꯗꯒꯤ ꯃꯣꯏꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯝꯕꯤꯌꯨ ꯍꯥꯏ ꯃꯄꯥꯟꯒꯤꯗꯤ ꯄꯤꯖꯕ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯩꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯁꯦꯝꯖꯔꯒ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯗꯦꯟꯖꯔ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯅ ꯂꯣꯏꯁꯦ ꯃꯦꯡꯒꯣ ꯑꯅꯤꯅꯤ ꯍꯩꯅꯧ ꯑꯅꯤꯅꯤ ꯈꯔ ꯆꯥꯎꯔꯞ ꯇꯧꯕꯗꯣ ꯑꯗꯣ ꯃꯁꯛꯇꯤ ꯀꯌꯥ ꯐꯖꯗꯦ ꯑꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯈꯤꯇꯪ ꯉꯧꯔꯞꯇꯤ ꯆꯠꯂꯅꯤ ꯑꯗꯨꯒ ꯍꯥꯎꯗꯤ ꯍꯥꯎꯏꯁꯦ ꯍꯩꯅꯧꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯅꯤ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯔꯥꯏꯟ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯁꯤ ꯁꯤꯖꯤꯟꯅꯅꯕꯒꯤꯀꯣ ꯕꯥꯎꯜ ꯑꯝꯗ ꯂꯧꯊꯣꯛꯄꯤꯔꯅꯤ ꯐꯖꯅ ꯑꯗꯨꯒ ꯑꯩꯅ ꯍꯟꯗꯛ ꯁꯦꯝꯗꯣꯏꯕ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯀ꯭ꯔꯤꯝ ꯌꯥꯎꯔꯒ ꯁꯦꯝꯒꯗꯕꯅꯤ ꯑꯩꯅ ꯑꯃꯨꯜ ꯀ꯭ꯔꯤꯝꯁꯤꯒꯤ ꯄꯦꯀꯦꯠ ꯃꯆꯥꯁꯤꯃ ꯂꯧꯖꯔꯦ ꯑꯗꯣ ꯃꯥꯁꯦ ꯀ꯭ꯔꯤꯝꯁꯦ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯑꯌꯤꯡꯕ ꯑꯣꯏꯒꯗꯕ ꯆꯤꯜ ꯑꯣꯏꯒꯗꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯋꯤꯞ ꯀ꯭ꯔꯤꯝ ꯁꯦꯝꯕ ꯌꯥꯗꯕꯅꯤ ꯋꯤꯞ ꯀ꯭ꯔꯤꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯦꯛꯇ ꯇꯩꯕꯗꯣ ꯑꯗꯨꯒ ꯁꯦꯝ ꯆꯞ ꯃꯥꯟꯅꯅꯅꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯋꯤꯞ ꯀ꯭ꯔꯤꯝ ꯁꯦꯝꯕꯁꯦ ꯁꯤꯒꯤ ꯋꯤꯛꯁꯤꯅ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯕꯅꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯟ ꯇꯧꯅꯕ ꯃꯦꯆꯤꯟꯁꯦ ꯑꯃ ꯂꯩꯕꯤꯌꯣ ꯀꯩꯁꯨ ꯌꯥꯝꯅ ꯇꯥꯡꯗꯕꯅꯤ ꯑꯣꯟꯂꯥꯏꯟꯗꯁꯨ ꯐꯖꯅ ꯐꯪꯕꯅꯤ ꯃꯤꯅꯤꯠ 8ꯃꯨꯛ ꯆꯪꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯥꯒꯠꯂꯕꯅꯤꯅ ꯗꯥꯏꯔꯦꯛ ꯕ꯭ꯂꯦꯟ ꯇꯧꯕꯁꯦ ꯀ꯭ꯔꯤꯝꯁꯦ ꯊꯨꯅ ꯑꯣꯏꯗꯕꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁ ꯈꯔ ꯂꯧꯔꯦꯗꯅꯀꯣ ꯑꯗꯨꯒ ꯀ꯭ꯔꯤꯝꯁꯦ ꯃꯊꯛꯇ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯕ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯋꯤꯞ ꯀ꯭ꯔꯤꯝꯁꯦ ꯑꯣꯏꯕꯅꯤ ꯃꯤꯅꯤꯠ 8ꯃꯨꯛꯇꯪ ꯆꯪꯕꯅꯤ ꯀꯃꯥꯏꯅ ꯑꯣꯏ ꯈꯪꯒꯗꯒꯦ ꯍꯥꯏꯔꯗꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯃꯥꯁꯦ ꯇꯥꯗ꯭ꯔꯗꯤ ꯃꯥꯁꯦ ꯌꯥꯔꯕꯅꯦ ꯁꯦ ꯑꯩꯒꯤꯁꯦ ꯇꯥꯗ꯭ꯔꯤꯁꯦ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯤꯅꯤꯒꯤ ꯃꯍꯨꯠꯇ ꯀꯟꯗꯦꯟꯁ ꯃꯤꯜꯛꯁꯦ ꯂꯧꯖꯔꯦ ꯆꯤꯅꯤ ꯂꯧꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯂꯧꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯀꯟꯗꯦꯟꯁ ꯃꯤꯜꯛꯇꯗꯤ ꯁꯪꯒꯣꯝꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯦ ꯆꯤꯅꯤꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯆꯥꯒꯤ ꯀꯞꯇꯣ ꯑꯗꯨꯝ ꯈꯛꯇꯅꯤ ꯂꯧꯕ ꯍꯦꯟꯅ ꯊꯨꯝꯅꯤꯡꯉꯗꯤ ꯍꯦꯟꯅ ꯍꯥꯞꯄꯤꯌꯣ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯝꯗꯨꯗ ꯆꯥꯡꯗꯨꯗꯀꯣ ꯑꯗꯨ ꯈꯤꯇꯪ 30 ꯁꯦꯀꯦꯟꯃꯨꯛ ꯑꯃꯨꯛ ꯕ꯭ꯂꯦꯟ ꯇꯧꯔꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯝꯁꯤ ꯌꯥꯎꯗꯕꯤꯗ ꯁꯪꯒꯣꯝꯗꯪꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯝꯅꯤꯡꯉꯗꯤ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯁꯦꯝꯈꯤꯕ ꯄꯥꯏꯅꯦꯄꯜ ꯀꯤꯍꯣꯝꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯦꯝꯕꯒꯤ ꯂꯤꯡꯛꯇꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯖꯔꯝꯒꯦ ꯑꯗꯨꯗ ꯌꯦꯡꯕꯤꯌꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯝ ꯌꯥꯎꯗꯅ ꯁꯦꯝꯕ ꯁꯪꯒꯣꯝꯗꯪꯅꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯗꯣ ꯑꯩꯅ ꯉꯁꯥꯏ ꯒ꯭ꯔꯥꯏꯟ ꯇꯧꯕꯗꯣ ꯑꯗꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ 30 ꯁꯦꯀꯦꯟꯃꯨꯛ ꯑꯃꯨꯛ ꯕ꯭ꯂꯦꯟ ꯇꯧꯔꯦ ꯑꯗꯨꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯊꯝꯅꯕ ꯑꯩ ꯁꯤꯒꯤꯁꯦ ꯆꯣꯀ꯭ꯂꯦꯠꯀꯤ ꯀꯧꯇꯥ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁ꯭ꯇꯤꯜꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯃ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯣ ꯃꯈꯨꯝ ꯌꯥꯎꯒꯗꯕ ꯃꯈꯨꯝ ꯌꯥꯎꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐꯣꯏꯜꯒꯨꯝꯕꯅ ꯐꯖꯅ ꯈꯨꯝꯖꯤꯟꯕꯤꯒꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯔꯒꯤꯗꯒꯤ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯇꯣ ꯃꯊꯛꯇ ꯂꯦꯌꯔ ꯁꯦꯝꯗꯅꯕ ꯀꯩꯒꯨꯝꯕ ꯑꯗꯨꯒꯤ ꯑꯌꯤꯡꯕꯗꯣ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨꯗ ꯇꯥꯁꯜꯂꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨꯗ ꯃꯈꯣꯏꯒꯤ ꯅꯨꯡꯗꯧꯅ ꯀꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯇꯣ ꯑꯥꯏꯁꯀꯤ ꯇꯥꯏꯞꯇ ꯅꯠꯇ꯭ꯔꯒ ꯑꯣꯚꯔꯅꯥꯏꯠ ꯊꯝꯃꯅꯤ ꯅꯠꯇ꯭ꯔꯒ 10 ꯑꯋꯥꯔꯁ
ꯕꯦꯕꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯆꯥꯕꯤ